batangda UN Sina Manipur Sarkar da mangjongna wafam amata khangalakhiba leikide haina Chief Secretary Onavakishore ngasi All Secretary ta leba conference hall da pangtokpa pawmising udabada fondokre mana makhata na haikibada makoina center ga wari sananaba honabana tana makoina taliba dabi ki matangda Manipur Sarkar da wafam amata hairatri Jathariba economic blockade asina miyam da piriba awaba ase konanaba Manipur Sarkar na tangai padana nomada changdaba yadraba polam sing Imphal jiri lambida pusilapagi thabakana chathari hauzik numit marini sizinanaba petrol leire amadi diesel gi oina numit nipani gi stock da leire hayeng sumakha na thau loba chananaba honari chathariba blockade asiki matangda center na miyeng changanaba sarkar gi maikaidagi khangankre haiki DC senapati dei hauzik phangwa paw gi matungina di mokoi kenosi Naga People's Organization की मोई मीटिंग करके तौरे अंशंगी मीटिंग तौरे तो मोई आंबा मसे अभी UNC की कम्बू दूसरी दिल्ली तकी मणिपुर फाल हलकपन न तो ना उसी की दिमाग पर हम चक्रागा तो मैं तो ना कोई लागा मो कोई मैं आज पुंसन नरगा डिस्कशन तो बनी कोकने है ना तो मैं तो ना DC सेनापति न है aduni aduma ko sigi maraki da mayam gi wat na ba ko sei insensen ko moderi gi phangna bai dei damangta dei Manipur sarkar na security deploy to duna convoy ke athadna hoji ki nuit khuding gi koi diriba na thadna koi posai ji purakna ba kan na khonari Amarom da November gi tang kuma thoi ki kuntra paw ba chatha da riba sangai festival sem saval lori haina Chief Secretary Onabagishore na makhata na fondoke Andaki festival asida hana pangthokiba mafam singdagi hendoktuna kumadla paktasu tonga thorum kaya pangthokani audopagi thorumda Japan gi ambassador amasung mahaki staff mari Myanmar gi Chin state ki chief minister amadi mahaki councillor of minister ahum yauna mapa leba ki miyo kyana sar yagani hata kangjebungda stol chahum hangadoriba festival asida Thailand Bangladesh amadi Sri Lanka gi stol kaya su yawgani Festival asigi entry ticket ki mamal lupa kumanga amasung mahiroy singina lupa taramaha organi haba wafam fongdoki POS machine na point of sale gi haide swipe to wedo madu yam darkar ri wo ya reba mara debit card kumba credit card kumba loi lei na bina ko jo jike hariba ticket yon wedo mi sing sida especially bank sing da not only just one bank any bank kari hari SBI or BISDC or ICI or BI Aga aina zum kadang cingna bade sigi POS ki machine se swipe ki tawriba machine yam demand leiba all across the country ada ki demonetization se na adma se ya mana khoi ge locally phangda na Guwahati de ga su pore hariba madu yam thu install tawna ba do ma khoi special arrange tawna ba ki khoi admai to instruction pijage Amarom da Sangai Festival ga mari lenana miyam na chatok chasin tawbada Imphal manung yauna masi akoibada athingba leiragani haina additional SP traffic T Lalboy Haukip na phongdroli mana makha taraduna Imphal manung da diversion point taragamapan legani loinana Moirangkhom traffic point dagi commercial vehicles sing Imphal West dagi east satpa yaroi singan ko oil pump Moirangkhom dagi auto rickshaw sing kaisantong faro chatkani North AOC dagi lakpa auto rickshaw sing minuthong lalaga chatkadabani Imphal East dagi lakpa auto rickshaw amadi commercial vehicles singna minuthong lalaga pandolom de chatkadabani heavy vehicles singi oina Imphal East amadi West ki mafam taramari da athingba leigani amarom da lamlong thong gi oina commercial vehicle private vehicles sing lamba da athingba leiroi minuthong amadi old thumbuthong gi oina light motor vehicle two wheeler sing lantok lansing tawba yagani adubu auto rickshaw yauna private vehicles sing di land yaroi haidi sanjan thong gi oina Imphal West gi chakhi badi yagani aduga east gi lakpadi yaroi haidi singjamai thong amadi new thumbuthong dadi commercial vehicles sing amadi private vehicles sing chatpa yagani amarom da handak chahi gi oina pangtokadriba Sangai festival asida lekai gi oiba volunteer yankai traffic sing da mateng pangna na basisinagani makhoi da nomagi oina lupa chani gi awama su pigani haiki Masigi damak saruk yaning ba volunteers singna additional SP traffic ta contact tawbiran ba fungdorli aigi haiduna faklang khana duna leratuna chakot tharang da tin thabagaloina na apun bagi saktam da achoba sapo pire haina deputy chief minister ka kham na fungdokre first MRG banquet hall da pangthokiba Kwami Exact National Integration Tayol thoram hodokni thoram da wafamasi mana fungdokibani Taramadada Law Minister I Hamurchandra, Social Welfare Minister A.K. Mirabai, MLA Singh Civil Amadi, Police ki Makok Thongba officials sing Saruyaki,
I Hemosandrana India ki Prime Minister Orambi Lekhidrabi Indira Gandhi ki chahi barfudraga mapan surakpa mapok kumonga mari lenana tharamasi lebak sinma thungna pangthokpani haike Deputy Chief Minister ga khangamna Indira Gandhi malem gi miyamna khangdaba leite angang oiringaidagi hauna lebak ki damak kathokhibi awang batha ki luchingbi amani haike ga khangamna makha taraduna lamdamasi da leminari ba furuk khudimwak amaga gi marakta thong saduna punna hingminaba changi masina amato oibagi lambi oigani Aigegi kanglupi oiba wakhalona mang thanarapa asina kunai asida chaun akaiba thorali masi thadok naduna apunbagi lambida punna chapminasi haike kanglupi puruk mayan ma manu to isha ai mamu chakari samas kanu le da dona le dona indira ji man pidamina ga man manga ase no hono nisina na sinu Tungda Deputy Chief Minister na luchingduna lebasi apunbagi damak wasak lominaki. India ki Prime Minister Orambi Lekhidrabi Indira Gandhi ki marfudraga mapan subama pokumon thorom Manipur Pradesh Congress Committee na sinduna Congress Bhavan da pangthoke. Thoramadu da Deputy Chief Minister ga khangam MPCC ki President T.N. Hauke, Minister A.K. Mirabai, MLA K. Ranjit, MLA T. Mangibabu, MPCC ki General Secretary R.K. Ranishana amadi party ki luchingba kaya susar yake. Lekhidrabi Indira Gandhi ki photo da laisu katuna ikai khumnaba utke. Leba ke apunbar saktam ngapinanaba wasak lominaki. Manipur ki manung hanjan ba mapam singda analayang ki khudung chananaba flying doctor amadi flying dispensary lehananaba Prime Minister Narendra Modi da takshingkre. Prime Minister na Manipur ki chingi district singi helicopter service leraba matamda pangthoknanaba dona minister da khangalagi haiba wapam thamlakle haina. Manipur ki Governor Nazma Heptula na ngarang Hotel Grande da pangthokpa Sky Hospital na ahanba oina open heart surgery tawkhibagi chahi ama mapung pharapagi thoramda phungdokre. In Manipur hill areas, I'm so happy the Prime Minister liked my idea very much, and when the donor minister was visiting Manipur, he made an announcement that the government of India is thinking about having a flying doctors, a flying dispensary for the state of Manipur. Mairoi sing tindok thinjin tawriba school bus singi thau DDC na Manipur Sarkar ga kusamnaduna ngasi chingmirong khongnang ani karakta leiba United Brothers Oil Pump da pikre All Manipur School Bus Welfare Association da sinaraga thau pibagi thabak adu chathakibani passenger service tawriba bus singi su oil pump asidagi hayang thau loba yagani haina DDC gi president H Ranjit na phungdorali School Manipur da leiba school gi service tawriba gari khudimangna hairiba thau si hayang pung 12 bung manungda soidana hanbiu soidana lobiu amadi school gi service se phajana tawba yanami damakta adana hayang pung 12 12 bhogi manungda soidana thau gi hanbiu sini aina appeal tawjai All Manipur School Bus Welfare Association gi Secretary Priyo Kumar na thau pangan bagi damak mari lenaba singbu thagatpa phongdokli Awang nopal bandam singda ain kai na changsilaluba bioi singbu leihanba yananaba Parliament ifamda puthokani hairiba Citizenship Amendment Bill ilmisiri tarataru ase Northeast Indigenous Peoples Parliament ke Working Committee na yaningdaba phongdokre Working Committee ki Coordinator Ningthauja Lanchana ngasi Manipur Press Club ta pangthopa paumi singa unabada Bill asigi matangda Prime Minister da memorandum ama pisingkre bill asi pass tawduna chatnakhrabadi awang nopok lamdamgi hana leiriba yalomi singda achoba setheng ama pigani haba wapam thamke Hojiki changkriba karor ani ga makai khare hendasgi manuga takhai amadi soidana settle tawlani haibani masina Northeast ki hana lejeriba indigenous people yalomi singi leiriba laibak aduga makoi gi pusi khuhin aduga makoi nata achoba safu pibata natna makoi hingba haiba survival and existence masamakta su achoba sinna ba mo oytana ekoi si man gi ya bu akiba leibina Northeast Indigenous Peoples Parliament high river bill as Citizenship Amendment Bill 2016 as chatnaba suga yaro Lamdam asigi education system hongdopagi tangai padabalere masida lamdam asigi media na maruiba tawdang lawbiu haina Education Minister Dr. K. Ratan Kumar na phongdokre Editors Guild Manipur na sinuna hotel class ta pangthokiba National Higher Education Mission amasung Manipur da higher education gi fibam gi matangda nomagi oba media workshop ki tharamda wafamasi minister na phongdokibani Haudopagi tharamda higher and technical education gi Commissioner Vinit Joshi Director T.S. Chitra Editors Guild Manipur gi President Susar Yake
Minister na India ki oina hauzik leidiba education gi chatna kanglon hongdoknaba education commission semduna yengshinba hori state asigi hauzik oiba asisu hongdokpa chumde haiki government की साइट जो कोई यमकन होना जरी हायर एजुकेशन के मरी लेना बता कोई मणिपुर टेक्निकल यूनिवर्सिटी कोई लोन्स तो है कोई टेम्पररी कैंपस था अभी के तुमान बा मसी के हायर एजुकेशन का कोई कैरियर प्रोफेशन का मरी लेना बता जवाहरलाल नेहरू इंस्टीट्यूट में हमने खबरी हुई थी ट्रिपल आईटी मसी गवर्नमेंट की सु कोई तौबया बा कोई तौजरी मसीदा कोई मसी की मथकता मयामदगी सु कोई कोऑपरेशन पीबी रखांदा मसी कोई खरगा हेना कोई तौरीब से यम चावना अवनब पुरकने ना खल्ले Sadayus ki JC na matam kaktaba economic blockade chathagani haina tarumba adu lamdamasida leriba civil society organization singna amukhana khanthana wapam thamlakpa miyam gi yenglaga amadi hauzik United Naga Council na chathariba blockade asina miyam da piriba awaba asi yenglaga JC gi khongjang asi atopa economic blockade nattaba khongjang oina chatharagani hairi Amarumda hauzik UNC na chathariba economic blockade asigi matangda Chief Minister Okram Ibovina Union Home Minister Rajnath ka unaduna ngasi wari sanakrari Union Home Minister gi makaidagi kari wafam phongdora khrabagi haibadi chapsana khangalakpa leitri Tongan ba oil pump singda petrol amadi diesel pigani haina Consumer Affairs Food and Public Distribution gi OSD RK Binoina thokpa cherol amana khangalali Infal East oil pump Taramatoi, Infal West Kunithoi, Thobalda Taramatoi, Bisnupur da Mari amadi Tamenglong da ahumni Oil Manipur Bar Association gi oina hayang uripokta leba Jazz Oil Pump da thau yengani haina association gi secretary na khangalali Thobal District School Van Service ki oina hayang ayupung nipan da Sarojini Devi filling station khangabokta thau yengani hari association gi members singna laktuna thau loranaba secretary gi cherol amana khangalali Pawi Merastan at break matang. Masi awang nupoki ahan ba TMT bars industry ni. Industry asi 1993 ki December thada linkhat chekibani. Saiji TMT bars asi German technology na sajabani. Saiji TMT bars asi awang nupoki ising shitka yamna chanai. Aikoi na yum sajabada TMT bars asi sizinajai. Saiji TMT bars tengbat sagat pa khuding mak aikoi gi marup ne. Constipate sizinabiu. Constipate sizinabada manung saban waitaba constipation problem kohan mangami. Itan tanba manung sadaba singmusu kohan mangami. Nomada tumam daida lubu saba ising glass amada chamas amana traga anida thadaraga sizinabiu. Constipate. Laliban November ki taas mas melagi na program ko. Manipur Sangai Festival 2016 ta Manipur khutta da thama malegi atoko mamada da program sangai yokada gi wakuna da pangkok jagadari ba Manipur Sangai Festival 2016 miyam punmak na sangya bila amutan Jangi liver solat padagi producing attava akcham choktarba tumba chaba yaraktava khong hama nungayaktava singidamat amatta ngayaba upaidi jolip syrup amasung jolip capsule with changni sinavio Dinamda mamadi mapala dagilapa cultural troops ni makhang mathagi cultural program Foreign countries in the stalls in amadi iramdam ki khutsa ayagi alum handicraft ki stalls in yeng tamu loyalna numai ba cinema lila drama sama kaya am susinjalan indigenous gathering sports adventure sports water sports na timba kaya am siyogal break betung da tara noksari Handal lupa chamanga amadi lising chapi chanang khidaba asidagi class 10 amadi 12 atamgadaba mairi singna examination form fill up tawada authority ayambana sel achuban natragadi form fill up tawada changba fee lawre habagi mahiri singda chawna khudungcha daba thole mahiri singi khudungcha daba asi yenglaga council na form fill up tawagi aroba matam asi matam khara sangdok pinaba MSU na appeal tawri education minister na su mahiri singi damakta akhanaba thorang ama tawbinaba puning chingshili Infal dagi thau lawrunaba ngarang escort ka loina na chakhiba tanker sing jiribam thungduna silchagi damak khongshan kre
Amaramda ngarang jiri dagi tholakiba oil tanker sing ngasi Imphal yorakre. Joint Action Committee Against Inhuman Economic Blockade Manipur na changshila pakongjang gi sarogama oina ngasi Thawal Bazar Athopam amadi Wangjing Bazar da draft chathabada pot ki mamal henna yolamba amadi petrol da pot yan toramba thengnabadagi punna vap taminadana matungda mamal henna pot yondana ba yanakre amarom da chathariba counter blockade amadi pot chegi mamal wangna yonba petrol da pot yan tawdana yonba thingnana ba draft asida miyamna mateng pangbiu hairi Manipur ki Chief Minister Oiramba MD Alimuddin Manipur University sananabagi ahanba urep uyung tangkra numit ingshimbaga loinana Luchungbasi ki mafamda ikai khumnabu utpaki thoramama Manipur University ki campus ta pangthokre Pangal Political Forum na sindana pangthokba thoramadida Okram Joy Forum ki wangang loi MI Khan BJP State Unit ki Vice President AR Khan susaru yake o joina JNU Center haiduna matam adugi Chief Minister MD Alimuddin urep uyung tambirambadagi ngasidi Central University oiduna lamdam asigi mahiri sing matamga chanaba mahimasing tamba pangre wangna honaram kiba asina lamdam asigi education na malem gi thakta yauduna ekoi mafam ama kanba ngamle haike Ahmad Alimuddin mangna mangjeramba mangdu madumak akoi sabsana madumak yawba ngamdraga sungasi university asina ngasidi Manipur gi miyamda akiba phangba angpa phangba kanaba akoi da piri Lakadariba State Assembly Mikhalda MPP na Tampaki Kendra Singda Media Thadong na Bathorang Taurehana MPP gi President and Sobakira na Pungdoroli Party Office ta Pangthopa Tha Amachumna Satagada Safe Manipur Campaign Inglisani Tarataro ki Matangda Pangthopa Pawing Famamada Mahana Makha Taraduna Campaign asina Manipur gi Miyam Mitnakong Oinanaba Mapungka Thangani Sahi Tara Mga Chumna Congress na Lenga Lopadagi Miyamna Kaya miyamna warabagi habadu mafam kudingda chatuna khangangani November 10 dagi hauraga December 13 fawba Chingi district yauna pangtokari haike Pawi mifamada campaign committee ki chairman O Jugeshwar media in charge Sovereign Drog Parapam susaru yake Nagaland economic blockade tawba tarabadi center na makoi kawba wari sananbogi nangta aduga Manipur gi hauji democratically khanba sarkar ama leina Sarkar ji huntu amaga Delhi da makoina mogi tripartite talk torubugi maram karino aduga Manipur sarkar gi mihut thadabgi na maram na karino makoi si power tanaribra Manipur da Sangai Festival pangthopa hauradagi Maoist Communist Party Manipur na general strike kauduna lapadu hauzik leiriba Manipur gi kham thengna waba phibam asi yenglaga handak chahi gi September kumathoi asidadi loop asina general strike pangtholaroi hairi Liberty Standing Committee ki Coordinator Kayong Han Mangangi Cherol Amana Sangai Festival asibudi loop na boycott tawgani adabu miyamda suhan bayaba awache theng piba thabak singdi amata pangtholoi nakal amaromda All Manipur Newspaper Publisher Association amasung Distributor Association na pauche phongdabagi lawra liba warep ase loop asina yaningdaba phungdorali atuba matamda warep ase handopinaba appeal tawri Manipur State Cooperative Union Lamphel-Pat District Cooperative Officer Bisnupur Sindhana Humpuga Humdoi Suba All India Cooperative Week Thoram Kiamba Ningsing Sanglen Bisnupur da Pangtokre Naha Sotana Lariba Singh Amadi Nupi Singhu Cooperative ki Khutang da Sakti Piba haiba topic da Pangtokre Thoram aduda PDA ki Chairman T Mangi Babu ICM ki Chairman L Tolpi Saksusar Yaki Kuntra Suba Manipur University Inter-College Youth Festival ngasi Manipur University Inter-College Youth Festival Organizing Committee na Sindhana Centenary Hall da Pangthokre Thamada Manipur University ki Vice Chancellor Professor Adaya Prasad Pandey Student Welfare ki Dean and Mohila School of Humanities ki Dean M Mani Amade School of Life Sciences ki Dean Professor G Santibala Namaro Bamir Singh Saruyake Festival asida college tara ki mahiri singh saru yadana tang kumatoi fawba chathakani Vice Chancellor Professor Adaya Prasad Pandey na culture gi thak wangna leriba state asida mahiri singh marakta athoi ehan tanaba si apaba khongtang ni masina mahiri singh marakta nungsinaba purapangangani haike I have seen that they are how in very good manner and in very traditional manner they are celebrating this one because these students they are representing their culture, the rich culture of Manipur, and actually such type of message will go to the students, to the youth, that only they can retain the culture of their state, and if it is retained, that will be good for the state and also for the overall in development of the personalities of the students.
Kasona Sinduna hepatitis ki matangda awareness program ama sagolban morang layakta leba kamlangba community hall da pangthokre tharamada Dr. Diamond Sarmana resource person oiduna sugaina miyam da kangan ke mana hepatitis C ase drug users singi marakta sandokpa virus makhal amani virus asina miyobagi liver da tatana attack tawi masidagi kalhona bagi damak ekoina matam chana test tawtuna layang hoba mathau tai haike ngarang numidang pung tere kamene kuntarom chapa matamda Singzamai police station gi manung chanba ka wase lungbaleka da leiba laistram babudon ko ba amagi yumgi sumang da soktuna leramba miyoi ama ras medicity da lakanaba ngamdana lekhidraba miyoi adudi sagosam ibomcha kawi misi asigi matangda police na case ama lokakre Social Responsibility of Library Services in National Development Haiba Team da nominini chupna chatakadaba National Seminar ama State Central Library Imphal da pangthokre Manipur Library Association Imphal na sindra pangthokba taramada MLA Laisum Ibomcha Guwahati University ki Professor R.K. Burman Malagi President K. Chawna taramada sarya ke nominini chatakadaba seminar asida resource person kayana tongan topic ta paper pathokani resource person singna pathokadaba paper sing punsindana puthokpa larik amasu MLA na release tawke MLA Laisum Bomchana Library Habasi Mueva Equida Sukimatic Kanaba Piba Laisang Amani Adubu Laisang Asi Manipur Dadi Mirai Biri Hauzel Laiba Library Asigimanata Bus Parking Oshimba Asina Larik Pariba Miam da Apan Bakayapi Masi Toktanabagi Damag Magna Assembly da Kayara Hanapukakre Adubu Masigi Kanabadi Pamangamdri Haike. Several years, several sessions, but no results, no results. We wonder why such parking should be kept here. Just in front of the library and in the back side of the governor's Bhavan, which is not as a silent zone. This is my humble opinion. I don't know if the court expert will decide, but I have not seen such parking around the library in anywhere in India and in other parts of the world. Pangal Political Forum Manipur Sindrangasi JN University Imphal Harambadagi Hausina Manipur University Hyderabad University Asigi Nifuga Manga Subamapok Pumon Thoram Ngasi Manipur Press Club Pangtokre Manipuri Aham Chief Minister Oramba Muhammad Alimuddin Buding Shingduna Pangtokba Taram Adada Hanagi Minister Oljoy Pangal Political Forum Ge Advisor AR Khan President Azizul Haq Khan Amadi Forum Ge Women Advisor Sitara Begum Susar Yake AR Khana Manipur University building Karpada Achobo Thodang Gyaramba Alimuddin Asi Ekoni Ikai Kumnafam Thoi Haike Sitara Begamna Nungshi Chanana Laminaduna Manaba Kunai Ama Ohensi Harabadi Ekoi Ima Amatagi Machani Habasi confirm Thoi Haike Matam Sangna Oza Oramnaba Oza Lisingo Chatret Marifutarupu State Cabinet na downgrade Taukibat Thagi Tolo Matam Sangna PB Driba Asigi Mayokta Directorate Office Tingjinba Amadi Sijiba Fawachara Henbagi Kongjang Chataragani Hainangasi Manipur Press Club Pangtokpa Pamising Unabada Old Manipur Elementary School Teachers Association Gi General Secretary Santana Lautokre Athuba Matamda Sarkar Gi Philip Hongdokadabani Haike Adu Masi Bawada Government Ni Maike Gi Respondum Tale Masidagi Di Koi Dile Hanga Trai Sucha Thagani Loinana Non Cooperation Movement Government Si Matakta Zone the District Office Director Office Secretary Tingzalagani Loinana, Ekoi, Masi Bow the Tabi of Tabatagadi, Mahata, Bakundin Koi, Manipur, Pumbukipan, Ekoi of Ningthokaba Nimitagi Hogodoriba Manipur Sangai Festival Gitation Tarang Lokapo Ena Ngasi Imphalis Commando na New Chekwat Nongpo Inkol da Tibo Bagi Tabak Chatakre DSP Operation Saklemba Masung Commando OC Imphalis B Luntang Wi-Fi na Luchingduna Nupi Yaw na Miyoi Chahunga Kunlom Verification Tauke Manipur Miyam na Hauzi Kamteng na Awaba Ama Mayok na Riba Asi Yenglaga Miyoi Bagi Minung Sigi Miyeng da Numit Karani Economic Blockade Asi Komthok na ba United NGOs Mission Manipur na Marire na Bisinda Apil Tauri Ban Namasung Blockade na Kunai Asigi Sentok Lambi Lejada Bakangupta Achoba Awaba Pi Maram Aduna General Strike Ban Blockade Ki Mahutta Public Discussion Amadi Dialogue Oina Pangthopiu Makata na Miyam na Awaba Mayok na Duna Leirabadi Sabam Nabak Kaya Tholotuna Kunai Asida Moknaba Amasung Ayat Apan Kaya Tholopa Yabagi Chingnabalay Housing Miam Ge Asawa Asi Nomogi Hengalapaka Loina na Kantabang Amagi Pangkai Lan Gadore Apex Body Sing Amasung Assembly Gi Luching Basing na Atubu Matanda Warishin Nama Purak na Bahona View Heidi
Marathana Timber Break Amamu. Vinasha Coaching Center, the best and only trusted coaching center in Imphal. Admission open. Revision course for SSLC exam start on 8 December. 11 foundation course for class 6 to 10 start on 22nd December. Our toppers are 2nd position N. Suzena, 3rd M. Basundara, 6th Gary, 10 Yashna, 11 Selina, 13 Davidson, 15 Sujakanta, 16 Ningthem and 25th Apollo. Hurry, limited seat. Manipuri Fighting Tower Festival, Manipur Sangai Festival 2016, situation and Nien Fabio, Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Sangai Festival 2016 के मरी लेना मणिपुर की टूरिज्म डिपार्टमेंट अमदी ICCR की टेंबांग मखादा एंटी थिएटर मणिपुर ने सिंजलांग जदुने एशियन थिएटर फेस्टिवल 2016 एशिया की मसक नायरबा थिएटर ग्रुप के आगलोइना एयरपोर्ट रोड तलेबा एंटी थिएटर मणिपुर की होनेम संग पांगथोक चरगनी Sangai Festival the Hangjagoriba Pebet Designs Photo Studio Nagamapal Phobai Samam Lekai Adongi Apamba Pot Ameka Leviduna Lucky winner Oibiu Prizes Sing Adudi Miamgi Hena Kodong Java Yinjanaga Lupa Chamanga Amadi Listing Chapigi North Lozerani Lake Safe Sangai Come enjoy the Sangai Fest and please do buy products from Pebet stores. Break Metung Damukana Taranusari BJP की टिकट पीगनी हाना मियां बुमिनबदा BJP की थवाल डिस्ट्रिक्ट की मकोथों ममियो सिंह चाउन चेन्नई ओइनाम अर्पण बु मराल सिब यानिंग दे हाना अर्पण की इमुंग मनुंग अमदी थवाल BJP मंदोर की मियो सिंह फोंदोक्रे BJP स्टेट की मकोथों बसिंग कुपना तिजिंबियो हाना ngasi अर्पण की युमदा पांगथोपा पाउमिसिंग उनबदा फोंदोक्रे अर्पण की लोइने बि सुसिलाना माकी मपुरबो मराल पिसिन यानिंग दे जेनरेबे मियो सिंह मियाम न मुन्ना मसक खंगदों बहोना मिनसी हाइके BJP थवाल डिस्ट्रिक्ट की हानगी सेक्रेटरी ओरंबा डेनिस अहमद थवाल डिस्ट्रिक्ट की प्रेसिडेंट देवेन मंगोंदा BJP की टिकट पीबे याबा मियो सिंह थियु हारकिबलै देवेन टिकट पीबे याबा मी थियलिबसी चिंगनै फुंदोखे हानगी थवाल के युवा मोर्चा की प्रेसिडेंट विक्रम जिन्ना देवेन हारिबा मियो असि पार्टी की थबक तौबदा यामना करप्टेड ओबा मियोनी हाइखे यामना करप्टेड ओबा मी सकनमना हाइजनिंग देवेन हाइबसके माकी मथक्ता अकन बेसन लौखत बिगदमने मरि दिनवा हायो अथोरिटीजना मची वफम थमजनिंग National Health Mission Manipur Sinduna Directorate of Health Services State की थाकता अंगांग मसामऊ फबा चांगदमनखरे चांगदमनबा अदुगी हौदोपगी थरमदा Health Minister DK कोरुंगथांग Commissioner PK Sinha Health Services के Director Okram Ibomcha Family Welfare की Director Dr. K Rajo अमदी Ayush के Director K Lokendra नमरोइब मियसिंगोने सरुप याके अंगांग मरिफुगा माथोइना अतो एहन तानबादुदा था तरानिथोइदगी कुलुमदोइ फावगी कैटेगरी दा सिटरजित थौदाम अमदी था कुनमरी दगी कुंथा मंगा फावगी ओइना पालुंगवार विवेतु सिंगुलना अहन बताके सेल अमदी सर्टिफिकेट पीदुना पुनिंग थवटके मिनिस्टर कोरुंगथांगना अफबा सोसाइटी अमा ओहेननबा अंगांग सिंगु मसामो फना थंबा तंगाई फदी हाइके नर्स सिंगसु असिगुंबा अंगांग सिंगु मासु सेनबदा मतिंग फंगुम एजे हाइदनी अदुना अखोगी सोसाइटी अखोगी स्टेट हक्सांग फबा अंगांग पुथोपगलना अफबा सोसाइटी अमा ओइनबगलमता कोइ मियां होटलमिनरस Lion and Lioness Club of Kanchipur Sindana Nomugi Evalem na Lion Bagi Tharamama Tau Thongdaleva Ibudo Putiba Community Hall the Pantokre Kemasida CMO Imphal West Anadisi the Hospital Dr. Tarana Lion Bagi Tabak Jatake Meat Ya Diabetes Test Amadi Medicine Gi Lion Bagi Khudung Java Panganke Zathagiba Kem Asida Meat Ki Operation Mathau Tarapadat Lions Club Amadisi the Hospital Anina Achangwa Sen Pam Putokuna Lion Gani Haina Lions Club of Kanchipur President S. Joy Kumar na Fundoke मियामना हौजिक बैंक पर सेल थमजिनबा मदि काइथोकननबा क्यूदा लेबलिबा असिगी अवाबदा सरुप याबगा लोइनना आराम खरांगवदा मतेंग पांगबु ओइना मोइरांग ब्लॉक यूथ कांग्रेस कमिटीना थंगनबा इसिंग यंथोक्रे थांगा केंद्रदा बीजेपी की मिरेप ओइगनि हारिबा अश्नी कुमारना सोशल मीडियादा महापु सपोर्ट तवी हाइना फोंदोरलिबा असि प्रजा सिंह लाना उहननबा होनबनि महापु सपोर्ट तौबा तौदबा मियामगी हकनि हाइना ngasi मणिपुर प्रेस क्लब ता पांगथोपा पाउमिसिंग उनबदा Local Lake Areas Fishermen Union na phundokre ai sajon japani rajniti gi tawiba wi communication na chi thabak se di
ai wafam di siro aya wa tulai ni ayo kata aya wa pidi sida ito bigla ai khonok sini Kanglepa Commercial Affairs Association na fagalakpa petrol ngasi Manipur University gi Mehere amadi oja singda yantokre hauzik sanabagi pau ngasi sanabagi pauda India na yumbu oiduna UP ki Lucknow da December ki tang nipan dagi tara nipan fauba FIH ki makhada hockey India na sindana pangtoka dariba Junior World Cup Men Hockey da farm gi sanaroi oiramba Manipuri macha SH Nilakanta Sharma Kwantha ahalut tagi sanaroi si Indian team da yaugani Mapu Indian team da yaunana bakalakada farm gi members na harau tayam fundo pagaloina na yapa mangol pidakli Jahi asigi December tara nitoi kuntar fauba Maharashtra gi Pune da pangtoka dariba humpu suba National Shooting Championship da saru yagadaba Manipur team gi suta khanbagi trial selection jangang gaida leba Blossom School da pangtokre selection adada Manipur Rifles Association gi L Rajesh Kumar L Tomba amadi S Thoibisu saru yake selection asi meter tara gi air weapon shooting competition tawraga khankibani makhataba sanabagi pau boya 1000 dagi phongbigani ngasi sanabagi makhataba pauda State League Football Taramathoi suba Manipur State League ki loser team singing ngasi sanakiba quarter final match da mamang chehi gi State League ki champion M Khabamna runners up takiba FC Jalen Sadar Hills pu mighty biduna semi final sangkhre semi final da nako nambun mapal ga sanaragani All Manipur Football Association Sinduna Imphal gi Mapal Kangjibung Khumulampag Artificial Turf Ground amadi Khumulampag Main Stadium da Khumukcham Ingwasa Singh Memorial Trust ni sponsor tawduna mamang thagi August ki tang 12 digi state asigi masak nairba team tara ni thoina saruk yaduna chathariba sahi asigi taramathoi suba Manipur State League ki ngasi sanakiba quarter final match da mamang sahi gi champion M Khabamna runners up takiba FC Jalen Sadar Hills pu goal ani sinoda mighty biduna chathariba league asigi semi final Kibani. M Khabangi mai papugi golani adu singkhaina match ki taramapal subamadi romtang na match ki yankhai mapal suba minute chanduna match asi mai pakhi match asida M Khabangi sanaroi Pritam Basanta amadi FC Jalen Sadar Hills ki Paulen Landa center referee na unsporting behavior ki damak yellow card utkhi Satharibelik asigi ani suba semi final match tha sigi tang kulum doigi nungchilpung ama makhai tapda nako nambun mafal amadi M Khabanga sanaragani Gymnastics Hinjuna Youth Organization Lining Bam Lekaina Punna Point Samaga Subnanipan Pangduna Kuntranipal Suba Sub Junior Junior Amadi Senior Artistic and Aerobic State 11 Gymnastics Championship ki overall team champion oikre All Manipur Gymnastics Association Simduna Kumalampak Indoor Stadium da Thasi ki tang tara Nepal dagi unit ifan gi nupa amadi nupi gymnast Manipur tara na saruk yaduna satharakiba kuntra Nepal suba sub junior junior amadi senior artistic and aerobic State 11 Gymnastics Championship ngasi loisan khre loisan bagi thoramda All Manipur Gymnastics Association ki President Dr. S. Shanti Kumar Association asigi patron member Ais Rajan amadi Manipur Olympic Association ki Vice President K. Barunina thoramba pusing oiki pangthokhiba championship asigi nupi gi balancing beam da United Youth Club Lining Bam Lekai gi Y Romilana ahanba Hinjuna Youth Organization Lining Bam Lekai gi Y Jessica amadi unit asigi Ais Jessica na anisuba position anisuba amadi ahumsuba position takhre floor exercise gi pangtokhibada United Youth Club Lining Bam Lekai gi Y Romilana ahanba Hinjuna Youth Organization Lining Bam Lekai gi N Jessica na anisuba amadi unit asigi Ais Jessica na ahumsuba position takhi sahi tara nithoi makhagi nipi masagi bolting table ki pangtokhibada United Youth Club Lining Bam Lekai gi Y Romilana ahanba Hinjuna Youth Organization Lining Bam Lekai gi Ais Jessica na anisuba amadi unit asigi N Jessica na anisuba position takhi sahi taragi nipi masagi floor exercise gi pangtokhibada lamyan ba pakhangi Ais Tanuzana ahanba Rising Club Bisnupur gi O Bandana na anisuba amadi Hockey Union Lining Bam Lekai gi N Arena na ahumsuba position takhi
category asigi balancing being gi pangthokibada lamyanba pakhangi ais tanujana ahanba hockey union lairingbam lekai gi and arena na ani shuba madi rising club bisnupur gi o bandana na ahum shuba position takhi individual all rounder United Youth Club Lairingbam Lekai gi Wairo Milana Ahanba Henjunaha Youth Organization Lairingbam Lekai gi Ice Jessica na ani shuba madi unit asigi and Jessica na ahum shuba position takhi sahi tramdai mathaki nupi masagi voting table gi pangthokibada Henjunaha Youth Organization Lairingbam Lekai gi KSH Dipana Ahanba unit asigi KS Panthoin ani shuba madi United Youth Club Lairingbam Lekai gi S Devarani na ahum shuba position takhi Sahi Taranithoi gi nupa masagi Horizontal Bar gi pangthokibada United Youth Club Lairingbam Lekai gi CIS Mairabana Ahanba Henjunaha Youth Organization Lairingbam Lekai gi S Ruben Maiteina ani shuba amadi United Youth Club Lairingbam Lekai gi L Ramesna ahum shuba position takhi category asigi floor exercise gi pangthokibada United Youth Club Lairingbam Lekai gi CIS Mairabana Ahanba Henjunaha Youth Organization Lairingbam Lekai gi S Ruben Maiteina ani shuba amadi United Youth Club Lairingbam Lekai gi L Ramesna ahum shuba position takhi Pomel Horse ki pangthokibada United Youth Club Lairingbam Lekai gi CIS Mairabana Ahanba Henjunaha Youth Organization Lairingbam Lekai gi S Ruben Maiteina ani shuba amadi United Youth Club Lairingbam Lekai gi L Ramesna ahum shuba position takhi nupa masagi individual all rounder United Youth Club Lairingbam Lekai gi CIS Mairabana Ahanba Henjunaha Youth Organization Lairingbam Lekai gi S Ruben Maiteina ani shuba amadi United Youth Club Lairingbam Lekai gi L Ramesna ahum shuba position takhi Pangthokiba championship asida Henjunaha Youth Organization Lairingbam Lekai na point chamaga supnani pan phangtuna overall team champion oikre United Youth Club Lairingbam Lekai na punna point humputra ni thoi phangtuna ani shuba position takhi District Football Imphal East District Football Association point tara amadi District Football Association Thawalna point taret phangduna kunshuba sub-junior boys inter-district football tournament ki winner amadi runners-up takhe All Manipur Football Association na sinduna Kumalampak Artificial Turf Ground da team mangana saruk yaduna thasigi tang tara degi sathariba kunshuba sub-junior boys inter-district football tournament ngasi loisenkre ngasi aroiba nimitki sanakiba ahanba match da Imphal East District Football Association na District Sports Association Kakchingbu goal tare sinoda maithiba piduna satharkiba tournament asigi champion oikhibani Imphal East District Football Association ki mai papuki goal singadu TS Jamson na goal mari KSH Faruk Sahana goal ani amadi K David na goal ama chanduna match asi mai paki tournament asigi ani shuba match ki sanakibada District Sports Association Bisnupur amadi District Football Association Thawal goal amamam chanduna draw satkre District Sports Association Bisnupur ki goal adu Bisalna sanki District Football Association Thawal ki goal aduna Rajna sanki bani Tournament asigi champion oiraba team Imphal East District Football Association amadi runners-up taraba District Football Association Thawal ki team singda All Manipur Football Association ki president S Sanatombana trophy sing piduna pungning thaugatki Kang Nambol Kendra Kangkhutna Kaisamthong Kendra Kangkhut pu maiti bapiduna Hunger Marches Kendra wise Likam knockout Kang tournament ki semi final sangkhre Ibodho Moirang Popa Kang Committee na sinduna Ibodho Moirang Popa Sanglen Kangsang Kawada Thasigi Tang Mari degi Kangkhut Tarani toina group mari thokna khaidoktuna chathariba Hunger Marches Kendra wise Likam knockout Kang tournament ki ngasi sanakhiba ahum suba quarter final match ta Nambol Kendra Kangkhutna Kaisamthong Kendra Kangkhut pu Panjil Tarani toi taret kaptuna maiti bapiduna semi final sangkhibani hayeng mari suba quarter final match ta Khundrakpom Kendra Kangkhut amadi Wangoi Kendra Kangkhut ka sanagani Cricket Young Welfare Club Langthabana Sinduna Thasigi Tang Tara Maridagi Langthabal Public Ground Team Tara Tarukna Group Ani Thongna Khaidoktuna Chathariba Ahanba YWC Trophy Cricket Tournament ki ngasi sanakhiba match ta YPWA Nambolna Pioneer Club Langthabal bu run kunithoi da maithiba pikre YPWA Nambolna toss ngamduna ahanba batting tawda over taramanga da wicket loina turaga run humpu taramathoi lokhi masigi pakhumda ani suba batting tawkhiba Pioneer Club Langthabalna over taramanga da wicket tare turaga run nipuni parkhak logduna match asi maithi khibani ngasi sanakhiba match asida YPWA Nambolgi Sanroi Bimolna wicket ahum logduna man of the match takhre
Thakasari boy, housing a cinnamon in a sagi palm from beginning. Ngasigi oikiba ay ngasagi pauda ICAR Lampel Pataki Pangpaugi Matung ina Ngasigi Kwaidiki Sakiba degree Celsius Kunmari Dasmik Ahum Kwaidiki Ingba degree Celsius Nepal Dasmik Taru Nukshita Yauba Ising Manil Gisang Ayukta Sada Madputara Hundoi Nuktilda Sada Nipunipal Oiki Ngasigi no shukide. Loislok da bro gapal singa muka hana. Nupibu ikai khumna ba khunai adu miyam ne ikai khumna ba chawko to khunai oigani hana Manipuri governor Lazma Abdullah da phongdokre. Lalobana maning da leraga chathaba economic blocker asi handok trabadi peace talk asi tokpa yai haba khanga dabani haina deputy chief minister ga khamna center gi leaders in the appeal tawri. Amadi Jathariba economic blocker asigi patangda UN sina Manipur Sarkar da mangjono na wapam amata khanga lakiba leite haina Manipur gi chief secretary na haikre. As community development mata sinjari mi tabiyo bisumbo mukana sunjari.